Yaihenba production na khwai punampu ahanbada khurum jaduna ngasi mamangda thagatsakiba Janma Koshthi Bisar Koshthi gi nungda leidiba afa phatta oirakadaba punsigi phol aikoi punna khangminnaba yananaba mawngda sebjaba aikoi gi post asida ngasi amu makhatana pujaraklibasidhi video yaudana thamjage video gi darkar lerakpa matangda video oina adum thapjarake ngasigidi video si yaudana semagasu yarani haina khanjabadagi video yahunjadre ngasigi wahang khara ukhatpirakpada ibomsa singhana bhap singda garhana leibagi phol takpiraknanaba ukhatpirakpagi matangda ngasidi adugumba garasingna bhap singda leibagi matangsi kharadang lokhatsari bhap sing haibadi khwai punamaksu khangbiramlagani mamangda utsakhiba laganana leiba rasi aduna akoina tanu bhap haina khangi thangnarakpani subayum madubuna dhan bhap aduga hum subana sahaj bhap haidana leiriba bhap taraga nithoi adugi wafamni aduna bhap singasida aikoigi ahanbada ngarang lagana oibagi maramda thamjakhre adugumba isa isagi mestagi horaga min rasi bhaubada leiriba rasi sing aduda lagana na leiriba mafam aduda leiba gara adugi phol ahanbada thamjarage aigi lagana sida lagana any lagna rasi amada heta leishanu mes da lebi ay karkat da lebi ay tulla da lebi ay aigi adugumba rasi mafam duda lagana lang haina iriba mafam aduda ama haiba mayek natragana rang haiba rabi garado maduna leiba taragadi aigi lagana duda mahagasi angang uringi matamda yam naganjakanba maruina mamitta ana ayek asigumba holsing yam tatana pigali aduga ahal oirabu matamdadi magi ahal oiba haibadi miyai chalakpu matam yorukpadagidi ana ayek si hantakiba adugumba phone sing pi aduga lagana duda chandra leramba taragana chandra si magi tongan tongan ba rasi singda leibadugi manungda mapung oina lagana da chandra leibasi mi adu mangan masa sawi amadi napan jamna tawi aduga masi hakchang phaba khara watkani aduna lagna si mes lagna bris mes anida chandra si leramba taragadi adi ani haiba digit asi leramba taragadi aduga karkat rasi sidasu aigi lagna oiraga mes ne bris ne karkat ne ahum sigi marta aigi rasi oiraba maduda chandra ani haiba digit ne leramba taragadi adugumba lagana aduda pokpa mi asi lanthum ayambagi mapu oi matam punamakta nungai yai phabana tingani amadi yamna hai singani hai kriba rasi singchina taba atopada sandrana leiragadi midu dharma watpa mapangan khara sonba maran leiba watpa asina singba buddhi watpa karigumbada magi atopa garasinga fattabagi mawongsi leiramba taragadi misi mana pangba natagana maron thoktaba sigi phone phauba nakna leiba yaba piri aduga lagana sida mangol garhana leiba taraba adu waragada mi adu saitu mai amadi yot ki khulai dagi akiba tattana nangan ba haiba tare aduga nupi leitaba
yamna kiganba kokta naba yakba amadi masa leitaba mitta naganba hiramsing asi magi lagan aduda mangona leiba matamna pi aduga karigumba thabak amagi loiramdai mahi saramdai kanda akaiba ayetba amhekta lakanli maduna maram oiduna matam punamakta pungning yamna sakpa waba adumoiduna sumi adu Taurangdi nongsagumna taurang yamna saugali angangumna taugani pukta amasung yada nagangani magi lamsat swabhabti kaya phajaroi masasu kaya pharoi aduga masada pakki thabakse yam matamda tauningganba oigani aduga laganada buddha leiba taragana madaida magi leiramba atop gragi drishti singasi ayamba mangan bangame magi laganada buddha leiramba taragadi mi adu buddhi yamna thawi wa nga sa khara pangani afaba thabak na ayamba masi tauningangani sana ahingba kusu gumna haksang phajagani hidak langthak semba saba haigani masa naraga naba phananaba matomta thaurang haijaba adugumba mi oigali mahiyamna haigani maran mathum leigani sadhanmada mamai unsingani top tauba lainingbana singbasu pami aduga laganada brihaspati na leiragadi adugumba mi mahak adu pandit oi migi nungai nafam oi gun mayam amana itinpham oigani miyamna sanman taugani afaba phirol set ingani nungai gani saban kusu phajagani aduga tungda oirakadaba mioi bolok thaduktuna sadgati phangnanaba ningani habdi isorgi maikaida yamna pungning sangani kabi oibagi pratibha amadi ishaigi raga sanda yamna pamgani maru mapang nungsinaba mayamama phangani pungning sengani pija pithakba dan tauganba mioi oigani ningthauna luna taugani lai brahmana singbabu ningduna mamai thangda maral leiba atangba mi oigani aduga laganada sukra leiba taragana mapangan kannal sukrasana mu mapangan kanna leiba mafam haibadi nahan mathakta panjakre utsa nitsa swakhetra ana nitsa da leramagadi masi pharuidoini aduga haidi masigi natana atopa mathakta panjakriba singa dusu mamangda thamjakhiba swakhetra oibra garadu nitsa oibra utsa oibra haibasimadi tangai phadan ahanbada yengbigadobani utsa swakhetra ani dudu oramagadi hena phare haibadi laganada sukran leibagi phonse nitsa oramagadi magi phabagi changsi wat kadoini aduna hairiba sukrasana mapangan kanna leirabadi mi adu saban murti yamna phajagani matam punamakta sadhu sangada puning sangani phajabaning thiba makhan makha ayamba gun khibikna tinbi nupi singa loinagani adugumba nupi phangani jaiga dana singba makhan ayamba satkarmada puning sangani amadi masi mapok asida afaba satkarma mayam tawduna hayimuki mapok tasu afaba miyoi mapok soidana phangani aduga laganada sani leibagi piriba polasina sani na laganadu da lerabadi mi mahakadu dhana sampati na tinba oidunasu yamna aram khorangangani haibadi ningba thungdaba matam punamakta ningba kaiba pendaba adugumba pungning oigani miing kupsinba watkani akupa afaba wakhan bisar tawba kaya ngamoy mahak matam punamakta pungning sakba nungai taba bhoksa duna leigani magi miing hugumba akhabana yeknabasingbu sakthi hali haibadi yeknabasing asi mamangda khangbugamdaba haibatare anabana masasi ayamba matamda wahangani masarja atopagi saukhatpu uraga matam punamakta pungning yam nungai taba haibadi kalak khamban yamna sauba aduga tula dhanu amasung
मीना लगनद सनी लेरबदी मी अदु निंगथौगा मानै मराइबो फबा ओइगनी अदुगा लगनद राहुना लेबगी पोलदा मी महागदु मागी लगनदुदा राहु लेरबदी येक्नबसिंगबु माइ थीबा पीदुना मतम पुनमक्ता माइ पाकपा फंगी अतोपदा मागी प्रतापता मागी याथंगबु ngai अमदी अतोप मीगी प्रभावता महाकी अमदी अतोपगी थबकता थौरांग तौबा ngami नुपी यामलबसु माना नुपीगी बिसोयदा पेनबा लेते हाइबदी मागी कामगी सानबदा अपेनबा लेतबा अदुगुंबा ओय मेष कर्कट सिंह लगनदा राहु लेरबदी सनान सिंहबा फंगबा पी अमदी मंगोल ओइबसु पी अदुगा लगनदा केतु लेबगी पोलदना लगनदा केतु लेरबदी मी अदुगी मसिन मनाव अमसुंग मरु मपांग सिंग लोइनना खतनै मी फत्तबदगी अकीबा फंगी पुंगनिंग वाई अमदी मतम पुनमक्ता पुंगनिंग नुंगाई तदुनता ngak legali amadi hakchangda makhan makha ayamba nungsit ki anaba laithung pui sumuidana gramapan sina akoigi laganada leibagi pholni aduga tainarakpada laganadagi ditiya bhav natragana dhan bhav anisub yum asida garasinga leibagi pholda amuk thamjarabada rabina dhan bhav anisub yum asida mapangal mapung phana leirabadi jatak ado thoidokna maraibu phabu oy sanna singba khong mari panba jibadagi haidiba asida nungaiba phangani mahaki aphangba lalladu aphaba thabakta sizinaduna loithokani magi नुपी की मरमदा मागी कांगलुप का लोइनना खतना चैनबा घटना याम तोइना थोकल्ली फंगबगी मरमदा महाकी तौरिबा थबकता महाकी नापन्ना हेनबंदुना मही फरोय महाकी मसिन माइथोंग फजगनी मागी मसिंदा संब्रू लेगनगनी बुद्धगतिनना रबीना धनस्थान लेरबदी हाइबदी रबी सी नतना बुद्धग्रसु हाइदे नंबरिंग मरी सी गतिनना हाइरिबा अनिसब युमस दलेरमदी जातक दुगु मियदु सेवा तौगनगनी अदुगा नुपी की मरमदा अवाब भोग फंगबा अमदी सेन थुमसु खांगबा ngamoi हाइबदी नुपी सी लन तुंगदबी लन सेंदबी अदुगुंबा मी ओइगनी अदुगा पाप कतिनना रबीना धनिस्थान लेरबदी हाइबदी पाप ग्रह नत्रगन मंगोंदा मसाई निच्च ओइबा गरदो अदुगा पुन्न अनिसबियुम सिद लेरमगदी सागई मांगी राहु गतिनना लेरगना मरु फंगना मागी मरन मथुम पुनमक मांग ताकनी सुबग्रह गतिनना रबीना लेरगना लन यामना चौखटपा हाइबदु ओइगनी अदुगा धन भाव अनिसब युमसद चंद्रना लेरबदी अदुगुम मी महाकदो फौसिंग यामना मरांग काइना फंगी हक्सांगी नुंगाइनबदा होटनबदा मागी पुंसी यामना नुंगाइ याइफना पानबा मियोय ओइगनी नुपी सिंगना माबु थोइदोंना थागतना फम ओइगनी महाकी ओइबा मी सिंगी मफमदा मागी नुंगाइबा अपेनबा अहेनबा हाइबदु लेरोय महाक थोइदोकना मसक फजगनी करी हाइगनी लाइगी नुपी फावबसु माबु उबदा सोइदन खुदुम चनगनी मफमद चंगजगनी पूर्ण चंद्रन धन स्थान लेरबदी जातक अदु नुंगाइनी मसा या अफब मयाम फंगनी पोसे यामना लेगनी पूर्ण चंद्र इन हाइजरिबसि थाना पानखलप मतमगी वाफमनी थासने इनखलक्वा मपुंग फारकपगी मतमगी चंद्रदु थासिरमदागी मतमगी थादु नतब था पंखलक्प मतमगी चंद्रदु अदु ओइरगदी हाइबनी अदुगा खिन चंद्र हाइबदी मत हंथरकपगी ओइरगदी मागी लेरमिबा अफब पोलसिंग अदु मांगगा मागसी मरन मथुम लेतबा बुद्धि पांगदबा असने सिंगबा
ꯐꯣꯜꯁꯤꯡ ꯑꯁꯤ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯁꯨꯛꯂꯥꯁꯇꯃꯤꯒꯤ ꯁꯦꯁꯥꯔꯙꯗꯒꯤ ꯀ꯭ꯔꯤꯁꯅꯥꯁꯇꯃꯤꯒꯤ ꯄꯨꯔꯕꯥꯔꯙ ꯐꯥꯎꯕ ꯆꯟꯗ꯭ꯔꯒꯤ ꯄꯨꯔꯅ ꯀꯧꯏ ꯑꯗꯨꯒ ꯅꯠꯇꯕꯗꯤ ꯈꯤꯟ ꯆꯟꯗ꯭ꯔ ꯀꯧꯏ ꯍꯥꯏꯕꯗꯤ ꯄꯥꯡꯈꯠꯂꯛꯄꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯗꯒꯤꯅ ꯁꯤꯊꯔꯛꯄꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎꯕꯁꯦ ꯃꯁꯤꯕꯨꯅ ꯉꯁꯥꯏꯒꯤ ꯄꯨꯔꯅ ꯆꯟꯗ꯭ꯔ ꯍꯥꯏꯊꯔꯛꯄꯁꯤꯡ ꯑꯁꯤꯅ ꯈꯤꯟ ꯆꯟꯗ꯭ꯔ ꯍꯥꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯊꯪꯗ ꯙꯟꯚꯥꯞ ꯑꯁꯤꯗ ꯃꯪꯒꯣꯜꯅ ꯙꯟꯁꯊꯥꯟ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨ ꯂꯧꯕꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯄꯥꯝꯒꯅꯤ ꯂꯪꯐꯩꯗ ꯆꯠꯀꯜꯂꯤ ꯃꯤꯒꯤ ꯃꯔꯟꯅ ꯃꯔꯟ ꯂꯩꯕ ꯑꯣꯏ ꯙꯥꯇꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯃꯗꯤ ꯆꯧꯕꯣꯔ ꯁꯥꯟꯅꯒꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯙꯟꯁꯊꯥꯟ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯁꯤꯗ ꯕꯨද්ධꯒ꯭ꯔꯍꯅ ꯂꯩꯔꯝꯕ ꯇꯥꯔꯒꯅ ꯃꯤ ꯃꯍꯥꯛ ꯑꯗꯨ ꯕꯨද්ධꯤ ꯌꯥꯝꯅ ꯐꯩ ꯃꯄꯥꯝꯕꯣꯡꯒꯤ ꯄꯥꯡꯒꯜꯅ ꯇꯤꯜꯂꯤ ꯑꯃꯗꯤ ꯄꯟꯗꯤꯠ ꯁꯃꯥꯖꯗ ꯃꯍꯥꯛ ꯑꯁꯤ ꯕ꯭ꯌꯥꯁ ꯃꯨꯅꯤꯗꯦꯕꯃꯛꯀ ꯃꯥꯟꯅꯒꯅꯤ ꯅꯤꯡꯊꯤꯖꯕ ꯃꯥꯒꯤ ꯒꯨꯟ ꯀꯌꯥꯅ ꯃꯥꯕꯨ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯏ ꯄꯟꯗꯤꯠꯁꯤꯡꯅ ꯍꯥꯏꯅꯩ ꯈꯣꯏꯃꯨꯁꯤꯡꯒꯤ ꯃꯇꯧꯒꯨꯝꯅ ꯆꯥꯅꯕ ꯄꯣꯠꯇ ꯃꯆꯤꯗ ꯂꯧꯏ ꯑꯃꯗꯤ ꯀꯜꯄ ꯇꯔꯨꯒꯨꯝꯅ ꯃꯥꯟꯅꯩ ꯗꯥꯟ ꯌꯥꯝꯅ ꯇꯧꯒꯅꯤ ꯁꯨꯝꯕꯗꯅ ꯙꯟꯚꯥꯞꯇ ꯕꯨꯙ ꯂꯩꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯙꯟꯚꯥꯞ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯁꯤꯗ ꯕ꯭ꯔꯤꯍꯁꯄꯇꯤꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯍꯁꯄꯇꯤ ꯍꯥꯏꯕꯁꯤ ꯅꯝꯕꯔꯤꯡ ꯑꯣꯏꯅ ꯏꯔꯝꯕꯗ ꯃꯉꯥꯅꯤ ꯑꯗꯨꯅ ꯃꯉꯥꯁꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯀꯥꯏꯕ ꯂꯦꯡꯕ ꯍꯥꯏꯗꯤ ꯀꯕꯤ ꯑꯣꯏꯕꯒꯤ ꯄ꯭ꯔꯇꯤꯚꯥ ꯌꯥꯝꯅ ꯂꯩꯒꯅꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛꯇ ꯄꯥꯡꯒꯜ ꯂꯩꯕ ꯄꯣꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯆꯤꯡꯕ ꯌꯥꯝꯅ ꯐꯪꯒꯟꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯅ ꯆꯥꯟꯕ ꯍꯥꯏꯕ ꯖꯥꯠꯁꯤ ꯁꯔꯀꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯊꯣꯏꯗꯣꯛꯅ ꯐꯪꯕ ꯑꯣꯏ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯒꯅꯤ ꯑꯃꯗꯤ ꯃꯆꯤꯟꯗ ꯑꯅꯥꯕ ꯂꯩꯕ ꯑꯣꯏꯒꯅꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯒꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯂꯟꯗꯤ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯖꯣꯇꯣꯟ ꯇꯧꯗꯨꯅꯁꯨ ꯇꯥꯟꯁꯤꯟꯕ ꯏꯌꯥ ꯌꯥꯔꯣꯏ ꯂꯟ ꯐꯪꯕꯁꯤ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯕ꯭ꯔꯤꯍꯁꯄꯇꯤꯅ ꯙꯟꯁꯊꯥꯟꯗ ꯂꯩꯔꯕꯗꯤ ꯂꯟ ꯂꯩ ꯂꯟ ꯆꯥꯎꯈꯠꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯠꯌꯆꯔꯖꯅ ꯍꯥꯏ ꯕꯨద్ధꯅ ꯗ꯭ꯔꯤꯁꯇꯤ ꯇꯧꯗꯨꯅ ꯙꯟꯁꯊꯥꯟꯗ ꯕ꯭ꯔꯤꯍꯁꯄꯇꯤ ꯂꯩꯔꯕꯗꯤ ꯖꯥꯇꯛ ꯑꯗꯨ ꯃꯔꯟ ꯂꯩꯇꯕ ꯑꯣꯏ ꯁꯨꯝꯃꯣꯏꯗꯅ ꯄꯤꯔꯤ ꯑꯗꯨꯒ ꯁꯨꯀ꯭ꯔꯅ ꯙꯟꯁꯊꯥꯟꯗ ꯂꯩꯔꯕꯗꯤ ꯃꯤ ꯃꯍꯥꯛ ꯑꯗꯨ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯗ ꯌꯥꯝꯅ ꯑꯊꯨꯝꯕ ꯋꯥ ꯉꯥꯡꯒꯅꯤ ꯃꯥꯒꯤ ꯕꯨꯙꯤ ꯌꯥꯝꯅ ꯊꯧꯒꯅꯤ ꯑꯃꯗꯤ ꯙꯔꯃꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯒꯅꯤ ꯃꯥꯏꯊꯣꯡ ꯌꯥꯝꯅ ꯐꯖꯒꯅꯤ ꯐꯤꯔꯣꯟꯁꯨ ꯌꯥꯝꯅ ꯑꯐꯕ ꯐꯤꯔꯣꯟ ꯁꯦꯠ ꯏꯟꯒꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯁꯨ ꯊꯣꯏꯗꯣꯛꯅ ꯅꯤꯡꯊꯤꯖꯒꯅꯤ ꯃꯁꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯤ ꯄꯥꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯊꯣꯏꯕꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯇꯤꯟꯅꯒꯅꯤ ꯁꯅꯤꯅ ꯙꯟꯁꯊꯥꯟꯗ ꯂꯩꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯍꯥꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯤꯗꯒꯤ ꯀꯥꯏꯅꯕ ꯕꯤꯌꯨꯛꯇ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯥꯕ ꯆꯥꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯣꯟꯅꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯑꯣꯏ ꯑꯌꯥꯛꯄ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯃꯔꯨꯞꯀꯤ ꯃꯐꯝꯗꯗꯤ ꯑꯌꯥꯛꯄ ꯋꯥ ꯉꯥꯡꯒꯟꯗꯦ ꯁꯅꯤꯅ ꯙꯟꯁꯊꯥꯟꯗ ꯂꯩꯔꯕꯗꯤ ꯌꯣꯠꯀꯤ ꯊꯕꯛꯅ ꯂꯟ ꯐꯪꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯄꯤꯔꯤ ꯙꯟꯚꯥꯞꯇ ꯔꯥꯍꯨ ꯂꯩꯕꯒꯤ ꯐꯣꯟꯗꯅ ꯄꯤꯔꯤꯕꯁꯤꯅ ꯃꯤ ꯑꯗꯨ ꯁꯥ ꯉꯥ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯟ ꯂꯩꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯌꯣꯟꯕ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯇ ꯑꯗꯨꯒ ꯁꯥ ꯉꯥꯗꯒꯤ ꯊꯣꯛꯂꯛꯄ ꯁꯎꯟ ꯁꯔꯨꯅꯆꯤꯡꯕ ꯈꯨꯖꯤꯟꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯣꯟꯕꯗꯒꯤ ꯃꯥꯁꯤ ꯑꯆꯧꯕ ꯂꯟ ꯐꯪꯖꯕ ꯌꯥꯕ ꯍꯤꯔꯝ ꯄꯤ ꯊꯣꯏꯗꯣꯛꯅ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯕ꯭ꯔꯤꯇꯤꯅ ꯖꯤꯕꯤꯀꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯒꯗꯤ ꯃꯥꯁꯤ ꯂꯟ ꯐꯪꯕ ꯋꯥꯠꯀꯗꯧꯕ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯣꯛꯇꯕꯒꯤ
ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒꯗꯤ ꯂꯟ ꯐꯪꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯤꯔꯤ ꯑꯗꯨꯅ ꯔꯥꯍꯨꯅ ꯙꯟ ꯚꯥꯞꯇ ꯂꯩꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯁꯥꯒꯩꯁꯤꯡꯗꯨ ꯃꯥꯡꯕꯒꯨꯝꯕ ꯑꯣꯏ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯉꯤ ꯑꯀꯤꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯂꯟ ꯊꯝꯖꯤꯜꯂꯤ ꯑꯔꯤꯛꯄ ꯑꯣꯏ ꯃꯥꯒꯤ ꯕꯟꯙꯨ ꯕꯔꯕꯕꯨ ꯃꯥꯡꯍꯜꯂꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯒꯤ ꯑꯀꯤꯕ ꯐꯪꯉꯤ ꯑꯃꯗꯤ ꯐꯠꯇꯕ ꯃꯤꯗꯒꯤ ꯃꯉꯣꯟꯗ ꯃꯈꯥ ꯄꯣꯟꯕ ꯑꯃꯗꯤ ꯕꯣꯟꯗꯤꯅ ꯆꯤꯡꯕꯗꯒꯤ ꯄꯣꯛꯄ ꯑꯋꯥꯕ ꯃꯈꯟ ꯃꯈꯥ ꯇꯧꯕ ꯑꯣꯏ ꯑꯗꯨꯒ ꯙꯟ ꯚꯥꯞꯇ ꯀꯦꯇꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯂꯟꯒꯤ ꯃꯔꯝꯗ ꯑꯋꯥꯕ ꯑꯣꯏꯔꯕꯗꯤ ꯗꯤꯇ꯭ꯌꯄꯇꯤ ꯙꯟꯄꯇꯤ ꯙꯅꯁꯊꯥꯟꯗ ꯂꯩꯔꯕꯗꯤ ꯃꯔꯟ ꯌꯥꯝꯅ ꯂꯩꯒꯅꯤ ꯅꯥꯄꯟ ꯇꯧꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤ 2-3 ꯁꯣꯏꯗꯅ ꯁꯨꯒꯜꯂꯤ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯃꯔꯝꯗꯒꯤ ꯑꯗꯨꯒ ꯗꯤꯇ꯭ꯌ ꯚꯥꯞ ꯑꯁꯤꯗ ꯙꯟꯄꯇꯤꯅ ꯇ꯭ꯔꯤꯇꯤꯌꯗ ꯆꯇꯨꯔꯊꯗ ꯂꯩꯔꯕꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯒꯨꯟ ꯂꯩꯕ ꯃꯤꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯒꯟꯕ ꯑꯃꯗꯤ ꯂꯧꯅꯤꯡ ꯆꯥꯅꯤꯡꯒꯟꯕ ꯑꯃꯗꯤ ꯂꯥꯏꯕꯨꯗꯤ ꯅꯤꯟꯗꯥ ꯇꯧꯒꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ ꯃꯐꯝꯁꯤꯗ ꯄꯜꯂꯤꯕ ꯑꯩꯈꯣꯏꯅ ꯗꯤꯇ꯭ꯌꯄꯇꯤ ꯙꯟꯄꯇꯤ ꯙꯟꯁꯊꯥꯟ ꯍꯥꯏꯗꯅ ꯑꯁꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯏꯕꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯦꯞꯇꯔ ꯑꯃꯗ ꯅꯩꯅꯗ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯉꯛꯆꯥꯅꯔꯞ ꯇꯧꯕ ꯈꯔ ꯊꯦꯡꯅꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯗꯤꯇ꯭ꯌꯄꯇꯤ ꯙꯟꯄꯇꯤ ꯙꯅꯁꯊꯥꯟ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯗꯤꯇ꯭ꯌꯄꯇꯤ ꯗꯤꯇ꯭ꯌꯁꯤ ꯄꯇꯤ ꯍꯥꯏꯔꯛꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯔꯥశꯤꯁꯤ ꯂꯒꯅꯁꯤ ꯃꯦꯁ ꯂꯒꯅ ꯑꯣꯏꯔꯦ ꯃꯦꯁ ꯂꯒꯅ ꯑꯣꯏꯔꯤꯕꯁꯤꯒꯤ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯁꯤ ꯕ꯭ꯔꯤꯁꯅꯤ ꯕ꯭ꯔꯤꯁ ꯂꯒꯅ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅ ꯑꯣꯏ ꯍꯥꯏꯕ ꯕ꯭ꯔꯤꯁ ꯂꯒꯅ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯁꯨꯀ꯭ꯔꯅ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯕ꯭ꯔꯤꯁ ꯂꯒꯅꯒꯤ ꯃꯄꯨꯁꯤ ꯁꯨꯀ꯭ꯔꯅ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯗꯤꯇ꯭ꯌ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯦꯁ ꯂꯒꯅ ꯑꯣꯏꯔꯤꯕꯁꯤꯒꯤ ꯑꯅꯤꯁꯨꯕ ꯌꯨꯝꯒꯤ ꯃꯄꯨꯁꯦ ꯕ꯭ꯔꯤꯁ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯤꯁꯁꯤꯒꯤ ꯃꯄꯨꯗꯤ ꯁꯨꯀ꯭ꯔ ꯑꯣꯏꯕꯅꯤನ ꯍꯥꯏꯔꯤꯕ ꯁꯨꯀ꯭ꯔꯁꯤ ꯑꯩꯒꯤ ꯔꯥశꯤ ꯆꯀ꯭ꯔꯁꯤꯒꯤ ꯀꯔꯝꯕ ꯔꯥశꯤꯗ ꯃꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯥꯅ ꯂꯩꯔꯤꯕ ꯔꯥశꯤꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯥꯏꯕꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯔ ꯉꯛꯅ ꯊꯣꯛꯑꯒꯅꯤ ꯃꯁꯤꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯃꯈꯥꯗ ꯑꯁꯨꯝ ꯑꯣꯏꯗꯅ ꯂꯒꯅꯄꯇꯤ ꯙꯟꯄꯇꯤ ꯁꯍꯖꯄꯇꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨ ꯂꯥꯛꯑꯕ ꯀꯥꯟꯗ ꯃꯆꯥ ꯈꯥꯏꯅ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡꯁꯤꯗ ꯁꯝꯅ ꯑꯁꯨꯝꯅ ꯙꯟ ꯚꯥꯞ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯊꯝꯖꯒꯦ ꯇꯥꯏꯅꯔꯛꯄꯗ ꯑꯃꯨꯛ ꯁꯍꯖ ꯚꯥꯞ 3ꯁꯨꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯆꯇꯨꯔꯊ ꯚꯥꯞꯇ ꯄꯟꯆꯣꯝ ꯚꯥꯞꯇ ꯃꯊꯪ ꯚꯥꯞꯁꯤꯡꯗ ꯂꯥꯛꯀꯗꯕꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯃꯗ ꯑꯟꯖꯅꯥ ꯁꯤꯡ ꯑꯟꯖꯅꯥꯅ ꯃꯥꯒꯤꯁꯤ ꯌꯨꯝꯁꯀꯩꯁ ꯄꯣꯛꯄꯅꯤ ꯀꯩꯅ꯭ꯌꯥ ꯔꯥꯁꯤꯅꯤ ꯑꯗꯨꯒ ꯃꯤꯅ ꯂꯒꯅ ꯑꯣꯏ ꯑꯗꯨꯒ ꯂꯒꯅꯗꯨꯒꯤ ꯃꯄꯥꯗ 12 ꯍꯥꯏꯅ ꯏꯔꯝꯃꯤ ꯁꯨꯝ ꯑꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯃꯥꯒꯤ ꯃꯁꯤꯒꯤ ꯐꯣꯟ ꯀꯔꯤ ꯂꯩꯕꯒꯦ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯍꯣꯏ ꯌꯨꯝꯁꯀꯩꯁ ꯄꯣꯛꯄꯁꯤꯃ ꯃꯁꯥꯅ ꯑꯗꯨꯝ ꯑꯐꯕ ꯒ꯭ꯔꯍꯅꯤ ꯌꯨꯝꯁꯀꯩꯁ ꯄꯣꯛꯄ ꯃꯤ ꯏꯪ ꯇꯞꯄꯤ ꯐꯩ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯐꯩ ꯌꯨꯝꯁꯀꯩꯁꯁꯤ ꯃꯁꯥꯅ ꯐꯩ ꯑꯗꯨꯒ ꯀꯩꯅ꯭ꯌꯥ ꯔꯥశꯤ ꯍꯥꯏꯕꯁꯤꯁꯨ ꯅꯨꯄꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁ꯭ꯋꯚꯥꯞ ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯃꯤꯊꯨꯟ ꯂꯒꯅ ꯍꯥꯏꯕꯁꯤꯁꯨ ꯒ꯭ꯌꯥꯟ ꯂꯩ ꯑꯐꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏ ꯑꯗꯨꯒ ꯀꯩꯅ꯭ꯌꯥ ꯔꯥశꯤꯒ ꯃꯤꯊꯨꯟ ꯂꯒꯅ ꯑꯅꯤꯁꯤꯁꯨ ꯁꯣꯝ ꯔꯥశꯤ ꯑꯣꯏ ꯃꯥꯟꯅꯕ ꯔꯥశꯤ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯇꯥꯗꯦ ꯑꯗꯨꯅ ꯀꯩꯅ꯭ꯌꯥꯒ ꯃꯤꯊꯨꯟꯒ ꯑꯅꯤꯗ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤꯕꯁꯦ ꯑꯇꯣꯞꯄ ꯌꯦꯛꯅꯕ ꯑꯣꯏꯕ ꯔꯥశꯤ ꯑꯣꯏꯔꯝꯕ ꯔꯥశꯤꯗꯨꯗ ꯑꯩꯒꯤ ꯂꯒꯅꯒ ꯑꯩꯒꯤ ꯖꯟꯃ ꯔꯥశꯤꯗꯨꯒ ꯑꯅꯤꯁꯤ ꯌꯦꯛꯅꯕ ꯔꯥశꯤ ꯑꯣꯏꯅꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯆꯥꯟꯅꯗꯕ ꯊꯋꯥꯏꯅ ꯑꯃ ꯅꯤꯡꯕ ꯍꯛꯆꯥꯡꯅ ꯑꯃ ꯇꯧꯕ ꯍꯥꯏꯕꯗꯤ ꯇꯧꯔꯨꯕꯗ ꯃꯄꯥ ꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ
ꯑꯩꯅ ꯈꯟꯖꯕ ꯑꯃ ꯇꯧꯊꯣꯛꯂꯛꯄꯗꯅ ꯑꯃ ꯁꯤꯒꯨꯝꯕꯁꯤ ꯇꯠꯇꯅ ꯊꯣꯛꯀꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯩꯅ꯭ꯌꯥꯒ ꯃꯤꯊꯨꯟꯒ ꯑꯅꯤꯁꯤꯗꯤ ꯁꯣꯝ ꯔꯥꯁꯤ ꯑꯣꯏꯕꯅꯤꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯃ ꯄꯟꯕꯤꯔꯛꯏꯕꯁꯤꯅ ꯃꯤꯊꯨꯟ ꯂꯒꯅ ꯑꯣꯏ ꯃꯤꯊꯨꯟ ꯂꯒꯅꯒꯤ ꯃꯄꯥꯗ ꯀꯨꯟꯃꯥꯊꯣꯏ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯀꯨꯟꯃꯥꯊꯣꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯖꯅꯥꯁꯤꯡ ꯑꯅꯤ ꯍꯥꯏꯕꯁꯤꯒꯁꯨ ꯑꯃꯨꯛ ꯆꯥꯟꯅꯗꯦ ꯑꯅꯤ ꯍꯥꯏꯕꯗꯨꯅ ꯏꯔꯝꯕ ꯇꯥꯔꯒꯅ ꯀꯩꯅ꯭ꯌꯥ ꯔꯥꯁꯤꯅꯤ ꯍꯥꯏꯕꯅꯤꯅ ꯔꯥꯁꯤ ꯃꯄꯥꯗ ꯑꯅꯤ ꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯀꯨꯟꯃꯥꯊꯣꯏ ꯏꯔꯝꯃꯤꯕꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯖꯟꯃ ꯀꯣꯁꯇꯤꯗꯨ ꯏꯔꯤꯕ ꯑꯣꯖꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯔꯝ ꯑꯃ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯤꯗ ꯅꯛꯁꯇ꯭ꯔꯅꯤ ꯍꯥꯏꯅ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯉꯁꯥꯏꯒꯤ ꯀꯨꯟꯃꯥꯊꯣꯏ ꯍꯥꯏꯕ ꯅꯈꯦꯇ꯭ꯔꯁꯤꯗꯤ ꯃꯥꯗꯤ ꯃꯀꯔ ꯔꯥꯁꯤ ꯑꯃꯗꯤ ꯙꯅꯨ ꯔꯥꯁꯤ ꯑꯅꯤꯁꯤꯗ ꯂꯩꯒꯗꯧꯕ ꯙꯅꯨ ꯔꯥꯁꯤꯗ ꯂꯩꯕ ꯃꯇꯝꯗꯅ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯅꯈꯦꯇ꯭ꯔꯁꯤꯒꯤ ꯃꯈꯣꯡ ꯑꯃꯈꯛ ꯄꯥꯜꯂꯒ ꯂꯩꯕ ꯁꯤꯗ ꯅꯈꯦꯇ꯭ꯔ ꯑꯃꯈꯛ ꯄꯥꯜꯂꯒ ꯃꯥꯁꯤ ꯙꯅꯨ ꯔꯥꯁꯤꯁꯤꯗ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯃꯈꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯒ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯍꯨꯝꯅ ꯃꯈꯣꯡ ꯃꯔꯤ ꯃꯔꯤ ꯄꯥꯜꯂ ꯆꯠꯀꯗꯣꯏꯅꯤ ꯅꯈꯦꯇ꯭ꯔ ꯑꯃꯁꯤꯅ ꯑꯗꯨꯅ ꯃꯈꯣꯡ ꯑꯍꯨꯝꯗꯤ ꯃꯀꯔ ꯔꯥꯁꯤꯗ ꯄꯥꯜꯂꯒ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯌꯥꯝꯕ ꯁꯔꯨꯛꯁꯦ ꯃꯀꯔ ꯔꯥꯁꯤꯗ ꯂꯩꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯔꯝꯃꯤꯕ ꯀꯨꯟꯃꯥꯊꯣꯏꯁꯤ ꯃꯔꯤ ꯂꯩꯅꯗꯅ ꯏꯕ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯂꯕꯅꯤꯅ ꯋꯥꯐꯝꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯀꯨꯞꯄ ꯐꯣꯟꯗꯤ ꯍꯥꯏꯖꯕ ꯌꯥꯗ꯭ꯔꯦ ꯑꯟꯖꯅꯥꯁꯤꯡ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯟ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯟ ꯇꯣꯝꯕꯤꯒꯤꯁꯤ ꯅꯍꯥꯟ ꯃꯃꯥꯡꯗ ꯇꯥꯛꯄꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯖꯟꯃ ꯀꯣꯁꯇꯤ ꯊꯥꯖꯔꯛꯂꯒꯦ ꯖꯤꯄꯦꯗ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯍꯣꯏ ꯊꯝꯕꯥꯟ ꯇꯣꯝꯕꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯀꯣꯊꯤꯁꯤ ꯑꯅꯤ ꯑꯣꯏꯒꯗꯣꯏꯅꯤ ꯅꯍꯥꯟ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯨ ꯑꯅꯤꯗꯨꯒꯤ ꯄꯛꯅ ꯋꯥꯏꯅꯒꯤ ꯃꯇꯥꯡ ꯂꯥꯏ ꯍꯤꯡꯆꯥꯕ ꯇꯥꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯇꯥꯛꯄꯤꯈꯤꯕꯗꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨꯒꯤ ꯈꯔ ꯀꯨꯞꯄ ꯕꯤꯆꯥꯔꯁꯤ ꯑꯣꯏꯔꯒꯗꯤ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 500ꯒꯨꯝꯕꯗꯪ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯅꯤꯗꯨꯒꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯔ ꯀꯨꯞꯅ ꯑꯗꯨꯒ ꯃꯥꯒꯤ ꯗꯣꯁꯅ ꯂꯩꯔꯝꯕ ꯇꯥꯔꯒꯅ ꯃꯥꯒꯤ ꯄꯔꯇꯤꯀꯥꯔꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯖꯔꯛꯂꯒꯦ ꯁꯨꯝꯃꯣꯏꯗꯅ ꯊꯝꯕꯥꯟ ꯇꯣꯡꯕꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯀꯕꯤꯇꯥ ꯊꯣꯛꯆꯣꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯣꯏ ꯀꯕꯤꯇꯥ ꯊꯣꯛꯆꯣꯝ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯃꯃꯥꯡꯗꯁꯨ ꯏꯄꯤꯁꯣꯗꯁꯤꯡꯁꯤ ꯃꯊꯪ ꯁꯨꯝ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤꯕ ꯄꯣꯁ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯅꯝꯕꯔꯁꯤ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯀꯕꯤꯇꯥꯅ ꯌꯦꯡꯕꯤꯔꯨꯔꯤꯕ ꯇꯥꯡꯀꯛꯁꯤꯗꯗꯤ ꯅꯝꯕꯔꯁꯤ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯉꯁꯤꯒꯤꯁꯨ ꯑꯃꯨꯛ ꯄꯣꯁꯁꯤ ꯊꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯏꯁꯀ꯭ꯔꯤꯟꯗ ꯋꯥꯆꯞ ꯅꯝꯕꯔꯁꯤ ꯍꯥꯞꯆꯔꯛꯂꯒꯦ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯁꯨꯝꯃꯣꯏꯗꯅ ꯀꯕꯤꯇꯥ ꯊꯣꯛꯆꯣꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤꯒꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯃꯌꯥꯝ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄꯥꯊꯣꯛꯇ꯭ꯔꯒꯁꯨ ꯊꯥꯒꯠꯄꯤꯔꯛꯏꯕ ꯇꯥꯛꯄꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯁꯨꯝꯃꯣꯏꯗꯅ ꯊꯝꯖꯒꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯚꯥꯞ ꯁ꯭ꯄꯣꯠꯁꯤꯡꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯖꯟꯃ ꯀꯣꯁꯇꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯀꯣꯁꯇꯤꯁꯤꯒꯤ ꯂꯃꯥꯏꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯍꯧꯕꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯁꯤ ꯏꯔꯤꯕꯒꯤ ꯐꯣꯜꯅ ꯃꯁꯤꯅꯤ ꯃꯁꯤ ꯏꯔꯤꯕꯒꯤ ꯐꯣꯜꯅ ꯃꯁꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯁꯨ ꯑꯃꯨꯛ ꯃꯊꯪꯒꯤ ꯄꯣꯁꯇ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯟꯃ ꯀꯣꯁꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯃꯤꯟꯅꯔꯕ ꯃꯇꯨꯡꯗ
ꯑꯩꯈꯣꯏꯒꯤ ꯅꯤꯇꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯐ ꯐꯠꯇꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯅꯩꯅꯃꯤꯟꯅꯁꯤ ꯁꯨꯝ ꯑꯣꯏꯗꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ